ꯃꯌꯦꯛꯁꯤꯒꯤꯗꯃꯛꯇꯁꯨ ꯅꯧꯍꯧꯅꯅ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯃꯇꯪꯒ ꯂꯧꯖꯒꯦ ꯂꯣꯏꯅꯅ ꯀꯩꯅꯧ ꯄꯤꯄꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ 38ꯔꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯆꯍꯤ 34 ꯆꯪꯂꯛꯂꯕ ꯄꯥꯈꯪ ꯌꯪ ꯂꯥꯎꯔꯕ ꯃꯄꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯔꯣꯏ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯏꯁꯩꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯒꯦ ꯑꯍꯥꯟꯕꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯧꯔꯛꯂꯕ ꯈꯨꯠꯇ ꯄꯥꯏꯔꯕ ꯁꯩꯁꯛꯂꯣꯏꯁꯤꯡꯒꯤ ꯃꯃꯤꯡꯁꯤꯡ ꯈꯨꯠꯇ ꯄꯥꯏꯔꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ ꯍꯥꯃꯨꯝ ꯁꯗꯥꯅꯟꯗ ꯆꯤꯇ꯭ꯔꯥ ꯄꯥꯉꯝꯕꯝ ꯔꯣꯖꯤ ꯍꯩꯁꯅꯥꯝ ꯁꯨꯔꯃꯥ ꯆꯅꯨ ꯅꯥꯎꯕꯨꯏ ꯗꯦꯕꯤꯌꯥ ꯎꯃꯥꯅꯟꯗ ꯀꯦꯅꯦꯗꯤ ꯅꯥꯎꯕꯤ ꯁꯔꯒꯝ ꯑꯃꯗꯤ ꯕꯤꯔꯂꯥ ꯂꯦꯡꯈꯠꯄꯤꯔꯛꯀꯅꯤ ꯑꯃꯃꯝꯇꯪ ꯍꯥꯏꯕꯗ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯕꯨ ꯍꯨꯝꯗꯨꯅ ꯄꯨꯕ ꯉꯝꯂꯕ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤ ꯉꯥꯛꯇꯅꯤ 2012 ꯍꯧꯗꯨꯅ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯑꯄꯨꯟꯕꯅ ꯄꯤꯕꯤꯔꯛꯄ ꯃꯅꯤꯄꯨꯔ ꯏꯃꯥꯕꯨ ꯁꯩꯊꯥꯕ ꯏꯁꯩꯁꯤꯃꯈꯛꯇꯪ ꯍꯥꯟꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯁꯩꯊꯥꯖꯅꯅꯕ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯏꯁꯩꯁꯤꯃꯛ ꯁꯣꯚꯥꯅꯟꯗꯤ ꯇꯦꯔꯥꯅ ꯏꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔ ꯑꯃꯗꯤ ꯇꯣꯝꯕ ꯊꯧꯕꯥꯜꯅ ꯁꯨꯔ ꯄꯥꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯩꯁꯛꯂꯣꯏ ꯈꯨꯗꯤꯡꯃꯛꯇ ꯄꯤꯕꯤꯈ꯭ꯔꯕ ꯏꯁꯩꯗꯨꯃꯇꯪ ꯍꯥꯟꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯒꯅꯤ ꯂꯦꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯃꯨꯝ ꯁꯗꯥꯅꯟꯗ ꯆꯤꯇ꯭ꯔꯥ ꯔꯣꯖꯤ ꯁꯨꯔꯃꯥ ꯅꯥꯎꯕꯣꯏ ꯗꯦꯕꯤꯌꯥ ꯎꯃꯥꯅꯟꯗ ꯀꯦꯅꯦꯗꯤ ꯅꯥꯎꯕꯤ ꯁꯔꯒꯝ ꯑꯃꯗꯤ ꯕꯤꯔꯂꯥ